ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯠꯁꯛ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯟꯗꯨꯒꯤ ꯃꯃꯤꯡꯅ ꯃꯥꯔꯇꯤꯟ ꯀꯧꯔꯝꯃꯤ, ꯌꯥꯏꯃꯗꯨꯅ ꯃꯥꯏꯀꯦꯜ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯅ ꯖꯦꯛ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗ ꯍꯥꯏꯔꯝꯃꯤ, "ꯃꯥꯔꯇꯤꯟ, ꯑꯩꯍꯥꯛ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯅꯍꯥꯛꯅ ꯅꯃꯥ ꯑꯃꯗꯤ ꯅꯅꯥꯎꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯛꯎ꯫" ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯕꯕꯥ, ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗꯕꯨ ꯅꯠꯇꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣ?" ꯃꯥꯔꯇꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯎ ꯌꯥꯏꯃ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯇꯣꯝꯕ ꯖꯦꯛꯇꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥꯗꯨ ナꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯕ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯅꯤꯗꯨꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯖꯦꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯇꯣꯝꯕ, ꯅꯍꯥꯛꯇꯤ ꯅꯌꯥꯝꯕ ꯑꯅꯤꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯅꯌꯥꯝꯕꯁꯤꯡꯗꯒꯤ ꯂꯧꯁꯤꯡ ꯇꯥꯟꯁꯤꯜꯂꯨ꯫ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯃꯥꯅ ꯍꯥꯏꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯜꯂꯨ꯫" ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤ ꯃꯥꯔꯇꯤꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜꯗꯤ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎ ꯑꯇꯣꯝꯕ ꯖꯦꯛ ꯑꯗꯨꯗꯤ ꯃꯄꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯄꯥꯒꯤ ꯂꯩꯔꯣꯟ ꯆꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯇꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯎ ꯑꯃꯒꯤ ꯅꯥꯀꯜꯗ ꯂꯩꯗꯨꯅ ꯑꯉꯥꯡ ꯑꯃꯒꯨꯝ ꯍꯧꯅ ꯀꯞꯂꯝꯃꯤ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯨꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯖꯦꯛꯇꯤ ꯃꯃꯥꯒ ꯃꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯕꯛ ꯁꯨꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯃꯥꯗꯨꯅ ꯖꯦꯛꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯑꯆꯧꯕ ꯆꯥꯅꯕ ꯌꯥꯎꯕ ꯈꯥꯎ ꯑꯅꯤ ꯄꯨꯔꯝꯃꯤ꯫ ꯖꯦꯛꯇꯤ ꯀꯔꯤꯃꯠꯇ ꯄꯨꯔꯝꯗꯦ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯋꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯎ ꯃꯈꯥꯗ ꯐꯝꯂꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯅꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯖꯦꯛꯁꯨ ꯌꯥꯝꯅꯗꯤ ꯃꯕꯨꯛ ꯂꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕ ꯑꯅꯤꯗ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯄꯤꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯎ ꯃꯈꯥꯗ ꯐꯝꯂꯒ ꯀꯞꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯃꯥꯔꯇꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯃꯊꯪꯗꯗꯤ ꯅꯍꯥꯛ ꯇꯟꯒꯅꯨ, ꯅꯍꯥꯛꯀꯤ ꯆꯥꯅꯕ ꯄꯨꯖꯔꯛꯎ꯫" ꯖꯦꯛꯅ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯆꯥꯅꯩ꯫ ꯅꯈꯣꯏꯗꯤ ꯏꯃꯥꯕꯨ ꯋꯥꯗꯅꯕꯗ ꯅꯔꯥꯏꯕꯛ ꯂꯦꯞꯅꯕ ꯁꯥꯟꯅꯩ꯫ ꯏꯃꯥꯅ ꯆꯥꯅꯕ ꯁꯦꯝꯕꯗꯨꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫" ꯃꯍꯥꯛꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯛꯇ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡꯗꯨꯃ ꯃꯐꯝꯗꯨꯗ ꯌꯥꯔꯦꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯗꯤ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯗ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯃꯍꯥꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯔꯇꯤꯟꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗꯤ ꯆꯥꯅꯕ ꯄꯨꯖꯔꯛꯏ, ꯑꯗꯨꯅ ꯑꯍꯤꯡ ꯈꯛꯇꯪ ꯂꯦꯛꯆꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯗꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯦꯛꯇꯤ ꯀꯥꯆꯤꯟꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨꯗ ꯌꯨꯝꯕꯨꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯖꯦꯛꯀꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯎꯃꯪ ꯑꯃꯗ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯎꯃꯪ ꯑꯗꯨꯗ ꯂꯝꯕꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ
ihang hangba mafam ama thengnarami. Mafam aduda lanban ama lerami. Jack ti harauduna laurami. Adubu mayamba Martin sauna haraglami. Aikoi aranba lambi amada lagle aikoi halasi. Michael na haraglami. Aikoi thabak thiba laglibani. Lambi mangira mangwegera aikoi hanbadi haloisi. Masi hairaga mahakna lanbandugi lambida chalami. Jack shu mahaki matung ilami. Upai leitraduna Martin shu makhoigi matung ilami. Lanban adugi thongdu hangdoklami. Makhoina achauba ka amada changlami aduga koying yenglami. Mafam aduda thawai panba jiba amata su leiramde. Martin di kiba phawraglami. Mahakti mafamdu thadoktuna chenkhasira khalami. Adubu mahak Jack na thong hangdokpada mathangi ka amada chenjengi paisa yamna leiba ubaduda kaduda changlami. Martin amadi Michael di paisa sing adu ubada yamna ngaglami. Makhoina makhoigi khawda yawba chanaba sing adu lawthoklami aduga paisa sing adu pik thana hablami. Makhoina makhoigi khawdu paisa aduna pik thana hapa hek loibaga manau Jack na korigi paisa na pik thana leiba ka amagi thongdu hangdoraglami. Mayamba anitu senjengi paisa du makhoigi khawdagi lawthoklami aduga korigi paisa singdu pik thana hablami. Jack na atopa ka amagi thong hangdorakpada ka duda sanana pik thana leirami. Mayamba anidu yamna ngaglami. Makhoi ani mamit anidu launa phaktoklami. Makhoina makhoigi khawdagi korigi paisa du lawthoklaga sanadu hablami. Martin na haraglami. Aikhoi mafamsi thadoktuna thuna chathaurasi. Kanagumba mi laklaga kari tawrakani haiba ngamde. Masi hairaga sanagi khawdu puraga thokhirami. Michael su mahaki matung ilami. Jack ti minute khara mahaki furit khawda sana khara haplaga mayamba singna langthoklamba chanabadu chaduna leirami. Adudagi mahakna mayamba singdu gi matung inaraglami. Mahakna makhoi mayamba anidu umangi mayaiduda pothaduna leiramba thengnarami. Numit tasilakpada Martin chak lamlaglami. Mahakna Jack ta makhoina lanban aduda hundoklamba chanaba singdu laurunaba hairami. Jack na khumlaglami. Chanaba sing adudi aina loina chathoklaga lagle amatta lehaudrabani. Paukhumdu tabada mayamba anidu yamna saurami. Makhoina Jack pu phurami. Martin na khongpakna kauraga Jack ta hairaglami. Nangna pamba mafamda chatkhro chalu. Aikhoigi inakta amuk hanna halaglaganu. Upai leichadraba Jack umangduda chenkhirami. Mathangi ayukta mayamba anidudi mayumda chalami. Makhoina phajaba achauba yum ama leirami. Mamaga nungaina leirami. Jack ti pung khara lotlaba matungda mahak kari tausige khalaglami. Mahakna lanban aduda chattuna mafam adudagi mahakna ngamba makhei sana lauruge adu oirabadi mahaki punsidu nungaina leirani khalami. Asumna khallaga mahakna lanban adugi manakta amuk chalami. Mahakna mafamdu yawbada thongdu hanagum hangdoklaga leirami. Mahakna sana lehauba kaduda chalami. Mahakna mahaki furitu lawthoklami. Furitki khudangdu kisilaga khaw sarami aduga maduda sanadu hapa horami. Khanghaudana ahuba khonjel amana lanban adu niglami. Aduga khonjel aduna haraglami. Migi manam namida. Masi hairaga hingchaba ani changlaglami. Khara chawba hingchaba aduna haraglami. Aikhoigi lanthum huralibasidi apikpa mi nahak oire. Aikhoina nahakpu thongaga ahauba chaklen oina chathokpa taredana. Adubu atopa hingchabaduna Jack pu mahaki nakanda chingchilami. Hingchaba anidu kari karino ngahak wari sarami. Aroibada khara chawba hingchabaduna haraglami. Marup aina nahaki punsi kanbiragani. Adubu nahakna aikhoigi lanthum singsi ngakadabani. Nahakna chak lamlaglabadi se table asi lauro. Table asida asumna hayu. Ningthaugi chaklen ama semau.
ꯈꯨꯗꯛꯇ ꯇꯦꯕꯜꯗꯨꯅ ꯅꯪꯉꯣꯟꯗ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯔꯛꯀꯅꯤ꯫ ꯖꯦꯛꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯂꯝꯃꯤ꯫ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯑꯗꯨꯝꯅ ꯂꯩꯕ ꯄꯥꯝꯂꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ, ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯖꯍꯧꯔꯅꯤ꯫ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ꯫ ꯑꯩꯅ ꯁꯅꯥꯁꯤꯡ ꯑꯁꯤꯗꯤ ꯊꯅꯝꯂꯅꯤ, ꯑꯗꯨꯕꯨ ꯑꯉꯛꯄ ꯇꯦꯕꯜ ꯑꯁꯤꯗꯤ ꯄꯨꯔꯅꯤ꯫ ꯑꯁꯨꯝꯅ ꯇꯦꯕꯜ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯒ ꯎꯃꯪꯗꯨꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯦꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯛꯇ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯅꯨꯄꯥ ꯑꯗꯨꯒ ꯎ ꯃꯈꯥ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯇꯦꯕꯜ ꯑꯗꯨꯗ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯛꯇ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯖꯦꯛꯇ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨ ꯑꯩꯒꯤ ꯃꯣꯏꯕꯨꯡ ꯑꯁꯤꯒ ꯑꯣꯟꯅꯔꯁꯤ꯫ ꯅꯍꯥꯛꯅ ꯁꯤꯒꯤ ꯃꯣꯏꯕꯨꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯎꯈ꯭ꯔꯕ꯭ꯔꯥ? ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯃꯣꯏꯕꯨꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯄꯥꯝꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯊꯣꯔꯛꯎ ꯍꯥꯏꯕꯗ ꯊꯣꯔꯛꯀꯅꯤ꯫ ꯖꯦꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯒ ꯃꯥꯒꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯛꯇ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯣꯏꯕꯨꯡꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯦꯕꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯣꯏꯕꯨꯡꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯛꯄ ꯃꯣꯏꯕꯨꯡ ꯑꯗꯨꯗ ꯂꯥꯟꯃꯤ 200 ꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯛꯄꯗ ꯂꯥꯟꯃꯤ 200 ꯁꯒꯣꯜ ꯇꯣꯡꯂꯒ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯖꯦꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯖꯧꯒꯦ ꯍꯪꯂꯝꯃꯤ꯫ ꯖꯦꯛꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯃꯥꯏꯜ 2-3 ꯆꯠꯂꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯇꯦꯕꯜ ꯑꯃ ꯄꯨꯔꯒ ꯆꯠꯂꯝꯒꯅꯤ꯫ ꯇꯦꯕꯜꯗꯨ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯖꯦꯛꯇ ꯅꯣꯂꯨꯛꯄ ꯎꯠꯂꯝꯂꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯃꯈꯣꯏꯅ ꯇꯦꯕꯜꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯊꯥꯒꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯖꯦꯛ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯁꯍꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯇꯣꯞꯄ ꯑꯍꯜ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯖꯦꯛꯇ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯅꯕ ꯅꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯅꯨꯄꯥꯗꯨꯕు ꯆꯥꯅꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯕꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯍꯥꯛꯅ ꯑꯍꯥꯎꯕ ꯆꯥꯅ ꯊꯛꯅꯅꯕ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯅꯕꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯋꯥ ꯉꯥꯡꯗꯅ ꯌꯥꯝꯅ ꯀꯔꯥꯝꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯦꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯩꯅꯦ꯫ ꯅꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ꯫ ꯖꯦꯛꯅ ꯈꯨꯝꯂꯝꯃꯤ, ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯄꯣꯠꯁꯛꯇꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯅꯦ꯫ ꯑꯩꯒꯤ ꯈꯥꯎ ꯑꯃ ꯂꯩꯅꯦ꯫ ꯈꯥꯎꯗꯨꯅ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯥꯟꯕꯟ ꯄꯤꯕ ꯉꯝꯒꯅꯤ꯫ ꯖꯦꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯦꯕꯜ ꯑꯁꯤꯒ ꯅꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯒ ꯑꯣꯟꯅꯔꯁꯤ꯫ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯦꯡꯄꯥꯟꯗ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯅꯤꯠ 5 ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯏꯕꯨꯡꯗꯨꯗ ꯂꯥꯟꯃꯤ 500 ꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨ ꯅꯨꯄꯥꯗꯨꯗꯒꯤ ꯃꯨꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯥꯎ ꯑꯗꯨ ꯄꯨꯔꯛꯂꯒ ꯖꯦꯛꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯉꯛꯄ ꯄꯣꯠꯁꯛ 3 ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯑꯃꯣꯠꯄ ꯇꯩꯁꯤꯜꯂꯒ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗ ꯆꯥꯅꯕ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯄꯤꯕꯤꯅꯕ ꯅꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯛꯅꯤꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯕꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯥꯅꯅꯕ ꯑꯃꯗꯤ ꯂꯩꯐꯝ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯂꯩꯔꯨꯅꯕ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯁꯒꯣꯜꯁꯪꯗꯨꯗ ꯂꯩꯕ ꯌꯥꯍꯟꯕꯤꯅꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯐꯖꯕ ꯂꯥꯟꯕꯟ ꯑꯃ ꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏꯕꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯍꯜꯂꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯟꯕꯟ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗꯅ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯊꯣꯛꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯤꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯁꯒꯣꯜꯁꯪ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯛꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯦꯛꯇ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯉꯛꯄ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯑꯃ ꯅꯤꯡꯊꯧꯅ ꯖꯦꯛꯀꯤ ꯇꯦꯕꯜ ꯑꯗꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯋꯥꯏꯅꯕ ꯂꯥꯟꯃꯤ ꯊꯥꯔꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯦꯕꯜ ꯑꯁꯤ ꯄꯨꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯇꯦꯕꯜ ꯑꯗꯨ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯥꯟ ꯍꯧꯔꯛꯀꯅꯤ ꯍꯥꯏꯌꯨ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯦꯕꯜꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ ꯑꯃꯗꯤ ꯖꯦꯛꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯊꯧꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯖꯦꯛꯀꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤꯗꯤ ꯅꯤꯡꯊꯧꯗꯨ ꯖꯦꯛꯀꯤ ꯇꯦꯕꯜꯗꯨꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 8ꯅꯤꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯦꯕꯜꯗꯨ ꯖꯦꯛꯇ ꯄꯤꯊꯣꯛꯅꯤꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯗ ꯇꯦꯕꯜꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯛꯇ ꯄꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯇꯦꯕꯜ ꯊꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯍꯥꯛꯀ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯕꯜ ꯊꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒ ꯆꯥꯃꯤꯟꯅꯕ ミꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠ 8ꯅꯤꯗꯤ ꯅꯤꯡꯊꯧꯒ ꯑꯉꯛꯄ ꯇꯦꯕꯜꯗꯨꯗꯒꯤ ꯊꯣꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯛꯅ ꯂꯩꯔꯤꯕꯗꯨ ꯁꯒꯣꯜꯁꯪꯗ ꯑꯣꯏꯔꯕꯁꯨ ꯖꯦꯛꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯆꯔꯨ ꯃꯊꯛꯇ ꯖꯦꯛꯀꯤ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ꯫ ꯖꯦꯛꯅ ꯇꯦꯕꯜ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯣꯔꯛꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯊꯣꯔꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯧꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯣꯔꯛꯅꯕ ꯑꯃꯨꯛ ꯇꯦꯕꯜꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯊꯣꯔꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨ ꯃꯍꯥꯛꯀꯤꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯦꯕꯜ ꯊꯤꯜꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯃꯤꯅꯝꯕ ꯇꯧꯕ ꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗꯨ ꯍꯌꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯒꯥꯏꯔꯅꯤ ꯍꯥꯏꯔꯨꯆꯣ." ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯄꯥꯎꯗꯨ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯀꯣꯅꯨꯡꯗꯨ ꯂꯥꯟꯃꯤ 10,000ꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯅꯤꯡꯊꯧꯅ ꯖꯦꯛꯀꯤ ꯇꯦꯕꯜ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯛꯇ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯨꯟꯒꯦ ꯈꯜꯂꯝꯕ ꯇꯦꯕꯜꯁꯤ ꯁꯤꯗ ꯂꯩꯔꯦ, ꯂꯧꯔꯣ꯫ ꯇꯦꯕꯜꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯍꯥꯛꯅ ꯂꯧꯔꯣ." ꯈꯨꯗꯛꯇ ꯖꯦꯛ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯅ
ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯐꯖꯕ ꯂꯥꯟꯕꯟ ꯑꯃ ꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯐꯖꯔꯕ ꯂꯥꯟꯕꯟ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯖꯦꯛꯀꯤ ꯁꯛꯇꯤꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯍꯦꯜꯂꯤ꯫ ꯅꯍꯥꯛꯇꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤ, ꯌꯥꯝꯅꯁꯨ ꯀꯜꯂꯤ꯫ ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ, ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ꯫" ꯖꯦꯛ ꯅꯤꯡꯕ ꯊꯨꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯣꯏꯕꯨꯡꯗꯨ ꯂꯩꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤꯗꯤ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯤꯡꯗꯨ ꯊꯝꯅꯕ ꯑꯆꯧꯕ ꯀꯥ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯛ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫